Manipur ki tangdu laita da ba phibam asina maram oiraga kokomina sangai festival boycott tawgani haina lauthokiba adu hongdokpa leiroi miyamna su festival asida saru yabiganu haina kokomina thamlakli Amasung Manipur dasu National Press Day ki thauram pangthokre government amadi miyam ki marakta gap leihandana ba paumi singa responsibility khangna dynamic oiba mawong da pau phongbiu haina IPR Minister Biswajit na appeal tawkre Mayambu khurumjari adom yengbiriba si Impact News ni ai momoka salamna hauji pungja si fawbagi maruiba pausing miyam de pizari Naga Peace Talk ki matangda haujik lairiba Manipur gi tangdu laita da fivam asina maram oiraga kokomina sangai festival boycott tawgani haina lauthokiba khongjang adu handokpa lairoi miyamna su festival asida saruk yabiganu haina kokomi gi coordinator Sunil Karamna phongdorakli hiramasigi matangda hapta da laiba Manipur Muslim Welfare Organization MMWO gi office da pangthokpa paumi shinga unaba amada Sunil Karam na makhatan hai Naga Peace Talk ki matangda India lengak amati Manipur lengak ta lamdam asigi miyam na memorandum kai Hauzik faupa pakhum amata piraktaba asi committee asina taraina laude asigumlaba lengaki thausadaba matau asina lakliba November kunga mari dage pangthoknaba thaurang tauriba sangai festival asi thingnaba phirep lobani Maramasina festival asida lamdam asiki miyam maruoina festival asida stall farm gadawriba cultural program ut gadawriba mipum khudingmakna saruk yabiganu madugi mahutta lengak asida amatta oina taksinduna Manipur kannaba achetpa phirep lohonaba thaurang lokhatminasi haiki Nakalamaromda ngarang Lok Sabha ki MP Dr. R.K. Ranjana media da haujik lairiba issue asiga mari leinana phongdokhiba wafam sing adu MP amagi thaurang masak khangdaba mioi amani haina committee asina lawi mahaki wafam aduna BJP asi miyam gi khandaba national leaders singki yaka yenglaga chatpa political party amani haina lamdam asigi miyamna lawi haiki haujik Manipur miyam gadi yamna khwaidi luba sidegiri hena luba issue mata leitre aduna maram kana ekoi Manipur miyamna haujik karigumba ithak irangi oiba wakal loksing natraga kanaguma pungning wakal langtak na bayaba kay harau kumayamta tawbigano haibase kokomi gi maikai digi langthok chagre handa government tangkulum doida singadurba sangai festival se amukka hana koi boycott tawjari Manipur miyam punamuksu koi saruk yaminagumsi sangai festival asida tongan ba stall phambi gadoba entrepreneurs sing stall phamba amata saruk sem saba amatoba adagi saruk yabiganu thamje adugana sound gi kari gi lila rogi khudingbak lairiba mayam sing aduga lona transporter isinau sing sinaso laibak ki khalaganda ekoi gari da transport tobu khopodo madu tobigano hai cultural troops tent house agi chana thana ba tawreba any sangai festival sida sangadaba hiram khudingbak ki mayam sing se masi punamak se cooperation pibiganu ekoi saruk agumsi laibak kairaba matamda ekoi kaidorobagi situation ama leiro matam sidadi ekoi ne sangai festival tawrobagi one to se laike habse Manipur gi miyamda amukka hana appeal tawjari Naga Peace Talk na lamdam asida makhal amattaki akaiba pirakpa yaroi haituna Jirivam district ta leptana khongjang sangsinari coordinating committee Jirivam on Manipur integrity ke meeting makhada district asigi manung chanba laingang pokpi ki the Chikchin Mifam Chathakre, Cheksin Mifam Aduda, Apunbagi Shaktam Kaiba Yaroi, Peace Talki Warol, Miam, the Kangalu Haina Thava, Play Card Kaya, Season Akibagaloina, Kolau Kayasu, Lauki. Naga Peace Talk na Manipur gi Apunbagi Saktam da Akaiba Pirakpa Yaroi Haina, Kokomina Changsilakpa Khongjang Saugatuna, Ngarang Numidang Mafam Kayada, Jackson Maira Khongchat Chatkre, Imphal East District ki Ayangpali, JN Hospital Lambi ki Akoibada, the Ayangpali Progressive Women's Organization APWO Amadi, Soibam Laikai Ayangpali Youth Club, SAYC Anina Sinduna Maira Khongchat Adu Chatkibani, Khongchat Adugi Manung Chana, Manipur gi Saktam Kaiba Yaroi, Long Live Manipur Haiva, Kolau Kaya Lauki. India ki mafam sinba thungna pangthokna bagum Manipur dasu National Press Day ki thauram state ki thakta pangthokre thauram adu the Information and Public Relation ki Minister Thongam Biswajit na paumi singna responsibility khangna dynamic oiba mawongda pau phongbiu masina government amadi miyam gi marakta leiba gap asi muthatpa ngamgani haina appeal tawrakhi
Department of Information and Public Relations DIPR na sinduna Nitaipa Chuthekta Leiba DIPR complex ta pangthokhiba thauram aduda Minister Thongam Bishojit na Paumi Taret amadi video journalist amada State Journalist Award khusinaki award fangkiba singi manungda Sana Laibak Delhi ki Joint Editor Namaira Nepram Krishna Mohan na Best Editor Award Huelan Paugi Reporter Asem Bibichana Science and Technology Reporting Parliamentary Reporting da Sana Laibaki Sub Editor Taurem Bishwajit Singh amasung Reporting with special reference to women and child the People's Chronicle ki Sagol Sem Vigyansu Yauki Journalist amagi magi machin thoraba pen amaduna world se akoi loina ma phawak platform da porpang ngamli haina bole aduna de kyamna my responsibility do kyamna wang age desi akoi modern politics ya modern akoi le post he da ko da mane adu ngasi sarkar adu akoi public ne kali pamina to sarkar ne kali to ri ba masi ki anti let to ri ba natraga masi ki facilitate to do punu mati je si akoi ne si le ba press is in now adu le ba ya house ne ama punu mati si ma khayam na po de Aina Tingraba Manipur ki Lalholub United National Liberation Front UNLF ki Secretary Organization Oiramba Moirangthem Joy alias Nongyai Ngarang Guwahati Central Jail degi Thadorakraba matung ngasi Imphal yaurakre Manipur ki hojik oiriba fibam asigi matangda mahaki wakhalon kari leibege haina Impact News na hangba wahang ki pakhumda emotional da chatpagi mahuta pukning fatharaga kari tauba yabage haibadu kupna khanabagi mathau tai haiki loinana makha taba mahaki punsida karamba thabak thauram sing paikhat kadage haina hangba wahangda hojiki oinadi hiram adugi matangda mahaki oiba wafam thamkhiroi haina phongdoklamki loinana UNLF ki chairman oiramba RK Megan alias Sanayai masu Guwahati Central Jail degi thadokraba matung NIA na amuk Delhi da pukiba asigi matangda hangba wahangda hojik fawagi oinadi mahaka RK Sanayai maga pau phaunaba leitri adubu mahakshu mangonda piba Fadok matam loiratuna thadokrabani mangonda atopa case ama amuk palaga amuk hanna faba ngamgani haiba thajate haiki ngasi Imphal International Airport ta M Joy alias Nongyai na yaurakpada Manipur gi tongan ba imalup singki mihut kaya na lei pareng huktuna harau tayam na okhibaga loinana Manipur imana yaifare haiba kholau sing lauki Moirangthem Joy alias Nongyai haukiba chahi lishing ani tarada Assam ki mafam amadagi faraba matungda National Investigation Agency na India lenga ki mayokta lal hauba ki charge da court na conviction piduna Guwahati Central Jail da leirakhibani Under one taris is a nipu hele, or Sumana in a Mayam public channel Unaba Pangbasi and on the hanging a letter and white hetere. Hosila PMC on the complex oil. Adubo akoi puning phadana leiba film singsi yam phajana se akoi settle tawna ba hona ba changi akoi emotion na akoi ihogsi akoi gi miyam gi sentiment si lit tawna ba hona ba di chumoi masina politically khoi tungda sokpa film lakpa yai aduna yamna puning phadana leiba film singsi phajana tackle tawna ba hona ba mathok tai hana khale general inge di yam sena ha ga di Guwahati gen sidi kasu awa ba thengna dre haina hajaningi maram di mafam duro leiba jail authority sing jail warden sing akoi relation asuke mati phai sin inaw dona phai anytime akoina jail gi authorities access to bang ami aikoida angakba phongba facilities pi aina sida Manipur jail lengi da di masu ma facilities amata leite siaming matang si hojik phawba ai maga contact amata leite adu aina khanba da di magi film si akoina yamna negatively lawbasu sumoi hana khali maram de magi sentence loraga takhibani pugibani adu na anuba FR ama chalaga ma bu pha ba haibase ngamoi hana khali mandi ma ngonda maduge sedition charge tawnar bagi any tawnar bagi gariguma ground amata leite isage oibasi ai hoji ai madudi kona lepsage ai hoji mati comment pijan ingri under one Matang swais the break amlozage break ki matungda pachoi part 4 da laiva depchen plastic industry na sizinatra plastic ki potlam sing dagi culvert amadi pipe yauna makhal kaya gi plastic ki potlam sing recycle tawduna puthokpa gi pau amadi Manipur amasong malem gi tongan ba i pau sing puduna lakchege Impact News po mideng taduna leibiu iramdama simak Mayam bo amuka na taram na okchari bulletin asigi makata ba pau miyam da pizari Sizinatra plastic ke potlam sing recycle tawduna DWC culvert amadi HDPE pipe yauna makhal kaya gi plastic ke potlam sing nauna puthokpa ngamle akoibagi fivam da sokningai oiraba sizinatra makhal khudingmaki plastic ke potlam sing
सिजिनदुना सेल ओइना नत्रगा अनौबा प्लास्टिक की पोटलमसिंग लौबगी खुदोंचाबा पिजरी हाइना पाचोई पार्ट 4 दा लैबा देवचंद प्लास्टिक इंडस्ट्री के प्रोप्राइटर देवेश्वर इरोमना फोंदोरकली वाफमसिंग असि कक्वा निंगोमथोंग बाजार दगी इम्फाल कॉलेज की केमिस्ट्री डिपार्टमेंट असिस्टेंट प्रोफेसर ओइबी डॉक्टर आर के बबीताना सिजिनद्रबा प्लास्टिक के बोतल सिंग इंडस्ट्री असिदा खुसिनबगी थौरमदा फोंदोरकिबनी हिरमसिगी मतंगदा प्रोप्राइटर देवेश्वरना मियामना सिजिनरिबा पॉलिथीन बैग सिंग याउना सिजिनद्रबा प्लास्टिक के पोटलम किलो कुंट्रादा फिट चामा सांगबा HDPE पाइप लौबगी खुदोंचाबा फंगहली इम्फालदगी किलोमीटर 10 की मनुंग चन्ना लैबा मफम सिंगी ओइनदी सिजिनद्रबा पोटलम सिंग असि इंडस्ट्री दा यौहलकपा मतमदा किलो अमदा लुपा 10 का निथोय अमदी इंडस्ट्री असिना लौखटपा लाखलकना किलो अमदा लुपा 10 नि हाइखी Manipur Pollution Control Board का आई undertaking हम तौजरगा district तरफ से handle तौजबने अद Manipur Pollution Control Board ना जो incentive चे ओइदरगा जो मोई गाड़ी को मुपी ने हवेगी provision ले पाएंगे उन्दा अदरगा इन पाक्ष ना तौजरो रे ऐसे काकिंग को नौ थौबान सुगनु निंगथौकोंग मोइरांग आया मना आई तौजरे अदर आई की vehicle की problem जे कितंग लेबा vehicle problem जे आई vehicle जे अम्मा अन्नी खाता जिना जगह अकोई बजे आई ना लोइना procure तौबंग हम जुदेबा असिदगी सिगी प्रॉब्लम जे कितंग फेस ओजे एंगोंदा अदु करिगुंबा मखोइना आइगे जगह जी स्पोर्ट्स सिदा पुगिरक तारगदे आई मोस्ट वेलकम हुजुबो की लेट्री अदुगा आइगी साइटगी अवेयरनेस मैम तोरगा डोनर टी शर्ट कुमा डोनर मैम तोरगदी आइगी साइटगी अदुम तिंग लेरी डिपार्टमेंट देगी हुजुबो की कैम का फंगजे नाकलमरोमदा इम्फाल कॉलेज के असिस्टेंट प्रोफेसर आर के बबीताना लमदम असिदसु असिगुंबा प्लास्टिक रिसाइकल तौबगी खुदोंचाबा लैरकपदा नुंगाइबा पोई मियामनसु सिजिनद्रबा प्लास्टिक की पोटलमसिंग मतम चाने इंडस्ट्री असिदा PBU सेल खकी नतना मसिना अकोइबगी फिबमदा चाउना कानाबा पीबा ngamlagani हाइकी अखोना कमायना प्लास्टिक सी वेस्ट सिंगसी कलेक्ट तौरगा रिसाइक्लिंग यूनिट यौगदगे हाइबसे सिगी अवेयरनेस प्रोग्राम से पीनबैदमता अइना युमदा पैसलगा थंबा मयाम अदुंगसी अइगी इनाउनुपा देवेश्वरदा अइना ngasi खुसिनबगी प्रोग्राम असि सिनजबनी अदुना मयामना तुंगदा अइखोइगी लैरिबा युमदा कमायना प्लास्टिक से कलेक्ट तौगदगे हाइबसी इचम चमना अइखोइना खोमजनबिरो अदुगा अइखोइना केजी सी 30 गी मथक्ता लैरे हाइरकांदा अइखोइना प्लास्टिक रिसाइक्लिंग यूनिट से पाव पीनबगीदमक्ता अइना थोंजू केंद्र की ओइना अइना रेडी दा अइना लैजरे अदुना मयामना ngसाइगी खोमजलकांदा लैरे हाइबदो पाव पीबिरओ अदुगा अइना ngसाइगी रिसाइक्लिंग यूनिट यौहन्नबगीदमक्ता अइना सेम सादुना लैजरे रिम्स रोड लाइबा स्काई हॉस्पिटल रिसर्च सेंटर प्राइवेट लिमिटेड ना अनिरक शुबो ओइना चिल्ड्रन हार्ट सर्जरी पांगथोखरे हाइना हॉस्पिटल असिगी चेयरमैन अमसुंग चीफ कार्डियोलॉजिस्ट डॉक्टर एल सैम किशोर ना फोंदोरकली यूनाइटेड किंगडम दा बेस्ट ऑफ हीलिंग लिटिल हार्ट की डॉक्टर सिंह स्काई हॉस्पिटल की कॉन्फ्रेंस हॉल दा पांगथोखिबा पाउमी सिंगा उनबा अमदा सैम किशोर ना मखाताना हाई चिल्ड्रन हार्ट सर्जरी असी हीलिंग लिटिल हार्ट अमसुंग स्काई हॉस्पिटल रिसर्च सेंटर प्राइवेट लिमिटेड अनीना खुसमनदुना था असिगी हौखिबा तांग 13 दगी ngasi फाउवा स्काई हॉस्पिटल दा चथखिबा 1 week long free children surgery camp ता पांगथोखिबनी कैम असिदा स्टेट असिगी डिस्ट्रिक्ट निपान दगी अंगांग मापन की फ्री चिल्ड्रन सर्जरी पांगथोखी अंगांग सिंग असी था 3 तगी चही अहुम फाउबदा लैबा अंगांग सिंगनी मखोय मापन की मनुंगदा अंगांग 3 अमदी चिंगी डिस्ट्रिक्ट सिंगदगिनी अदुगा अंगांग अहुम अमना तंपाकी डिस्ट्रिक्ट सिंगदगिनी फ्री चिल्ड्रन सर्जरी कैम्प असी लाकदौरिबा चही 2020 की मार्च नत्रगा अप्रैल थादसु अमुक हना पांगथोकनबा पांदम थमली तुंगदसु मखाताना पांगथोखिगनी हाइना फोंदोरखी We will continue our endeavor, our partnership, and provide this free heart surgery for children who are unfortunately born with bad heart defects. And from time to time, we will be informing to the media and to the government agencies and also certain NGOs that when this kind of week-long free children heart surgery will take place. मणिपुर की अरीबा फाइनेंशियल इंस्टीट्यूशन अमा ओरिबा चनुरा माइक्रोफिन मणिपुर ना लमदम असिगी नुपी फिसाबी सिंगबु योखतनबा अमदी अहेनबे स्किल
Tansil Hannabagi Pandamda Fishabi Kun Guhatida Puduna Training Tawhangadori Hiriba Financial Institution Asina sponsor Tawduna Pangtokadoriba Exposure Visit Asiki Matam Tha Matangda Manipur Press Club da Briefing Amasung Interaction Program among asi pangthokre Tauramaduda Saruk Yakiba Chanura Microphone Manipur ki Founder Secretary cum CEO PK Kumana Paumi Shingda Fungdorakpada Manipur da Lairiba Nupi Singi Setmelon Fagatnaba Chanura Microphone na Nupi Singda Tongan ba Makal ki Capacity Building ki Program kaya Pangthoktuna Lakli Masigi Makha Chatharakpa Oina Manipur ki Tampak Lamdamda Lairiba District Mangadagi Micro Level da Enterprise Sing Hangdoktuna Fisha Lonsagi Thabak Tauriba Fishabi Kun Khangatlaga Training Pinaba Taurang Asi Paikhalakpani Training Asida Saruk Yagadava Fishabi Sing Adu Tha Asigi Kunda Imphal Thadoktuna Guwahati ki Weaving Service Center da Numit Nini Training Piraba Matungda Tha Asigi Kunga Humdoida Imphal da Amuk Halakadavani Haiki Powda Equina Nupi listening a hungi matakta, training a pigre. Mahozeki Harib and Nupi listening a hum to the pigra of Matung Sidagide, Makoina Pire bus in Fumsing, Aduga Makoina Pamjavas in Pumsing do, Aquina Manipurgi Wangmada, Tongan Mapumsing da, Yamna successfully Kanotoriba, Mapumsing Sida, Aquina Purakan Sida, Makoida skill, Aduga Makoigi technology. Aduga madugi new trends se masigi se khanganabagi damakta akoina exposure program se handaki thasigi tang kundagi akoi makoi mi kun se akoi Guwahati da han boina thagadori ne Imphal Manungda Pamdaba Thohaningdaba Thodo Wathok Thoktanaba Haiduna Imphal West District ki Commando Team na ngasisu tongan ba mafam singda thi humbagi thabak chathakre ngasi ayu pung 8:30 dagi 8:50 yankhai fawba Khuyathong Pukri achauba mapal ABC Godown amadi Nagamapal area da thi humbagi thabak chathaki thi humba aduda Mioi Chamaga Kunga Manga ki verification chathabada masagi saktak che yaudaba mioi ahom fagat ki hairi Nakalama Romda ngasi ayu pung 9:10 dagi 9:50 fawba North AOC ki mafam singda su thi humba ki thabak chathaki thi humba aduda mioi marfu ga manga ki verification chathabada masagi saktak che yaudaba mioi 9 fagat ki hairi thi humba ki thabak adu Imphal West District Police ki SP K Mega Chandra ki miteng makhada OC P achobana luchingduna chathaki bani Arabida bulletin asigi headlines amhona miyam da thamjage Manipur ki tangdu laita da fivam asina maram oiraga Kokomina Sangai Festival boycott tawgani haina lauthokiba adu handokpa lairoi miyam na festival asida saruk yabiganu haina Kokomina thamlakli Amasung Manipur da su National Press Day ki thauram pangthokre government amadi miyam gi marakta gap leihandana ba paumi shinga responsibility khangna dynamic oiba mawong da pawphongbi haina IPR minister Vishwajit appeal tawkhre